Leiba kanbana ahanba ithongni kumhai harauda nungai thopa yaba matam nate sangai festival boycott tobagi khongfam handokloi haina kokomi gi coordinator Sunil Karamna lauthokre MP RK Ranjan na phongdokhiba wafam immature oiba MP amagi wangang mali haina veteran politician and MPCC ki spokesperson o joina phongdokre CLP leader O Ibobina Sonia Gandhi unaduna Naga Santi ki wari ki matangda taksinkre CAB pass toba yaroi phongdokre UNLF ki Central Committee ki maru oiba misakama oiramkhiba Morangthem Joy Allies Nongyai Guwahati da leiba Central Jail dagi thadokhraba matung ngasi mayumda halakre National Press Day ki thoram pangthoktuna tongan bahiramda akhanaba pau ikiba paumi nipanda Manipur State Journalist Award 2018 khusinakre Ambani drug lalonbada chenabani haiba More Police Station ki OC yauna personal mari suspend tokre Krumzari Times of Manipur News miyeng tabiri bapuna Elizabeth na taram na uchari housing miyam da pau sandok na pizari Leiba kanbana ahanba ithongni pukning wakhal thayanba yaba kumhai harauda nungai thokpa yaba matam nate sangai festival boycott tobagi khongfam handokloi haiba kokomi gi firep hena chesinkhre ngasi Imphal East ki hata da leiba Manipur Muslim Welfare Organization MMWO gi office sa pangthokiba paugi mifamda Kokomi ki coordinator Sunil Karamna hai leiba ki luraba tanfam masida aikhoi ki mangda tariba issue kaya loisina bahona bagi mahutta leingak na sangai festival pangthoktuna miyam gi pukning wakhal thaihanna bahona riba si kokomi na kaidongnungda yaba ngamloi leiba kairaba matamda sangai festival pangthokpagi kana basu leiroi maram maduna festival asida saruk yagani haina thorang liba pumnamakna Kokomi na thamjariba wafam asibu sogat piduna pangthokadariba festival asida saruk yabidanaba appeal tokhe Paugi mifam aduda Sunil Karamna makha taraduna ngarang pangthokiba thoram amada lamdam asigi MP RK Ranjanna Naga Santi ki warina lamdam asida sokhaloi haibagi aiba cherot piu haina center da kokomi na taksiliba wafam asi chatnaba yaroidabani haibadu leibak macha tadabaga loinana daita yaudaba wangangni haikhe Masida natana leibak luraba tanfam masida BJP ki organizational election pangthokpa amade kokomi na luchingduna changsiliba khongjangda miyamna saruk yadana ba campaign chathare hairiba si athubada lepiu haikhi pangthokadaba sangai festival se yamna koigi tongan ba festival amagi irang langba khotpa mayam torkanda issue se divert to bo yanrugi masam kani sigi masak sing se Manipur government nasu अखोगी इनरीबा एग्रीमेंट सिग वारोय सेनम तंग ताद्रि बोक्ति संगाई फेस्टिवल से यथोक पियु हाइबसिनी अदुना करिगुमा मणिपुर मियांगी अनिंग अपामबगी मयोक्ता नमदना तौसलप तारगदी कोकोमिना मणिपुर मियांदा अमसुंग फेस्टिवल असिद सरुक यागदोबा कोगी थौरांग तोरमगसु स्टॉल सिंग साउंड सर्विस अदि लीला आर्टिस्ट की अदि ट्रांसपोर्टर्स की कल्चरल ट्रूप अदि टेन हाउस चाना थनबा अमदि मसिदे हिरम खुदिमक्ता संग खुदिमक लेबा की इशूनी खलकादा एकोई संगाई फेस्टिवल से कोई सरुक यागुमसी Makhatana Kokomi ki Assistant Coordinator PH Nando Luwang na paumi sing da phongdokhibada India amasung Manipur lengak na makhoi gi political workers sing thadoktuna miyam gi khongjang asibu nathai hanaba honare haibagi pau fanglei asigumba thawong asida yauriba miyoi singna masa gi khongfam handokpiu Prithvi gi ani shuba lanjang manungda Olympic Games fawa yeithoklibani maram aduna sangai festival na lubra natraga leiba kanbana lubra haibadu munna khanthabiduna achumba maikaida changsinaba honabiu loinana athubada assembly gi mifam duna miyam gi mihut oriba singi chap chaba firep adu khanghalu haikhe Government of India amadi Manipur government na Manipur lenga na routine na Manipur miyam na matang sida koina ningsingminaba khandaminaba yaribidi Prithvi gi ani subalanjao gi matamda Olympic haiba Prithvi khwaidi gi sowa sports ki kumai ase sports ki bela ase anirak to gi de 1940 amadi 1944 gi Olympic game anirak
पांथोखिते मरमदी मतमद पृथ्वी अनि सुबलंजाव लेबना सुमाइना मणिपुर सु ngasi लांग पांखोइबा फिबम अमद लेरबनिना अखोई सुमदा कुमै हराव तौदना नत्रगा कइगम अखोई मयाम इहो होरिबा अखोई मयाम गे वखल से नाकल में थैदोखिबा याबा नत्रगा मियाम गे पुंगी इहोदे नाकल में पुगिबा याबा थबक से तोबम थोकते मरमदुना मणिपुर गवर्नमेंट सु मसिदा हिरम सिदा मियंग थंबिरौ अदुगा मणिपुर मियाम नसु असुगुंबा संगाई फेस्टिवल असिदा यावफम थोई थोकते दो ओरि फिबम से खंथरगा अखोई यारी मखैदि कोऑपरेशन बीबिगनो हाबिसे कोकोमिगी मैकैदिगी निंगसिंग थाजद्रबदी नखोई ओइना हंगुरो हाइबा वाफम मियाम की मिहुट ओरिबा एमपी डॉक्टर आर.के. रंजन फोंदोकपसी नौना एमपी ओइरकपगी इमेच्योर ओइबा वाफमने चाही निफु मरी की पीस्टोक मनुंगदा तरानिथोइरक वारेप लौरे हाइना पेंथोकपा ngambasi angakpo poi हाइना वेटरन पॉलिटिशियन अमदी एमपीसीसी की स्पोक्सपर्सन ओ जोइना फोंदोक्रे वाफम असिंग असिदगी एमपीसीसी न सिंधुना रिले हंगर स्ट्राइक की खोंगजंग संगसिनबा हौखिबगा लोइना पौमिसिंग उनाबा मदा फोंदोखिबने ओजोइना मखा तारादुना लैबाकी लुरबा तानफम असिदा एजेंडा लेति हाइदुना असेंबली मिफम कौदना लेबा हाइबसी यामना लाइबक थीबने सेट असिगी मिहुट खरा दिल्ली दा चटलगा मदुदा सेंटर की लुचिंगबा सिंगना वाफम खरा हाइरकलगा लमदम असिदा मियामदा फोंदोकपसी थाजनिंगाई ओइदे कायरोय हायरबदिना मियामना असेंबली कौरगा वारेप लौ हाइबने शांति की वारी असिगी वारोशिन कदाइदा पुरकने भारत की पार्लियामेंट पुरकने बीजेपी की ऑफिस पुरकदब नते चाही निफु मरी की पीस सॉवरेन ओइबा पार्लियामेंट सॉवरेन ओइबा स्टेट असेंबली न वारेप लौरगा मदुना अरोइबो ओइगदब मफमदे असेंबली कौनबा मणिपुर मई चाकदरो कांदा असेंबली कौनबा एजेंडा लेते गायन बीजेपी ना हाइबसे ओटोना लाइबक तेविनी इट इज क्वाइट अनफॉर्चुनेट नागा फ्रेमवर्क एग्रीमेंट यावरि जानी खतनी Madudi, sovereignty belongs to the people. Unique history of Naga is recognized. Manipur amasung Naga ki final settlement ama porakanda Naga ki sab chaba tongan ba itihas tuti sakangye hairaga Manipur gumba sahi lising kaya ki itihas leiba khongjom lan songna ba sai maya ma kakpa akhoi ki culture सिगुम्बगी इतिहास में हम लोइन कौथोगा यामना बायस होइबा मणिपुर की इतिहास नमदबा मणिपुर की इतिहास खोंगोइनबा अदुगुम्बा अखोई एग्रीमेंट मन आइदि लवे इट इज बायस मसे अमरोम द हायरगदी असोइबा मिंचेन गुमनी हेक थांगजिलिंगे द संगाना पैना दम लेरदबा अदुम एग्रीमेंट न आइ ओजोइना मखाताना हाइकिबदा चाही लिसिंग अनि की मथक्ता मसाकी इतिहास लेजबा सेट असिगी इतिहास सखंगबकी महुता नागागी इतिहास पु सखंगबा अखोगी इतिहास पु नमसिनबा नाकल नामदगी ओइबा एग्रीमेंट अमनी हाइना लवे अमरोमदा ngarang फंक्शन अमदा एमपी डॉक्टर आर.के. रंजन फोंदोखिबा वाफम असे यामना लाइबक थीबने राजनीतिदा यामना नौरिंगै मियामदा करी हाइगदगे हाइबा खंगदबा इमेच्योर ओइबा अमने महाकी वाफम असे कंडेम तौवी हाइके लेदी असेंबली कौरगा मरैदा मियाम लांगदना हुजिक तौरिबा निंग लाउं लेदिबसे मस्ता खोइदि थाजरे नुक्षा तिरि नु ऑन सच ग्राउंड नाइदना स्लाइटली मियाम द फाव वे अब डिस्क्लोज तौबा ngamdi करिगनोबा अदुगा श्री रंजन गुम्बा अखोइ एमपी अमना अखोइ थाजददि नोइ हंगुरोइदुदि अखोइ राइंटी दा खरा अखोइ एमपी गा खरा वइजदन सम काबा हौरकपगी मियाम द करि हाइगा दगे गा हाइजि खंगबा वाटपा अदुगा पार्लियामेंट दा करी हाइगा दगा जी खंग वाटपा इन अदर सेंस खरा इमेच्योर ओइबा अखोइ करी हाइनी मपुंग फादबा हाइदो अदवाइदने लौयैदि मदु माइ वादो मणिपुर प्रजाना कंडेम तौई ऑन बिहाफ ऑफ पीपल ऑफ मणिपुर आई कंडेम इट अदुगा मागी मेच्योरिटी इमेच्योरिटी ताकुने लौयैना लमदम असिदा हौजिक ओडिबा तोवान तोवान बा इशू कया मायोकनरिबा असि मतंगदा सेंटर की लुचिंगबा सिंग उनदुना कांग्रेस पार्टी अमदी मियामगी अपांबा सिंग तक्सिलुनबगिदमक दिल्लीदा हौजिक लेरिबा सीएलपी की लीडर ओ इबोबिना लुचिंगबा कांग्रेस की म्यूज सिंगना ngasi नुमिदांग कांग्रेस की लुचिंगबी सोनिया गांधी उनदुना कांग्रेस पार्टी न लौगदबा थौदांग सिंग अमदी मणिपुर की मियाम की अपांबा सिंग फोंदोक्तुना वाता नखरे ngasi नुमिदांग वाइरम पुंग मंगा मखाई ताबा मतमदगे सोनिया गांधी उनदुना वारी सानेखिबा दुदा नागा शांति की वारी की वारोशिन पुरकपा मतमदा मणिपुर यावना नागालैंड का युमथंगनरिबा नॉर्थ ईस्ट स्टेट सिंगदा ओइरकदबा फिवम अमदी लाकदरिबा पार्लियामेंट की नोंजु मिफमदा सीएबी पास तौनबा थौरांग सेंटर लेंगाकना लौखलकलिबा सिगी मतंगदा कुपना खननैनखे सोनियागा उनाबादुदा सीडब्ल्यूसी की मेंबर गायखांगम एमएलए चातोलियन अमो यामथोंग हाउकेप एन लोकेन मेघचंद्र मीराबाई फजूर रहीम एमडी नासिर टीएन हाउकेप गोविंदास कोंथौजम जॉय किशन अमदी ओ सूर्यकुमार सरुक याखे
Sonia Gandhi unadringai ki mamangda CPI gi General Secretary Chitaram Yenchurigasu unaduna wari sanakrai. Sonia Gandhi unaraga thorakpada paumi singna hangba wahangi paukhumda lakliba tang tara nipandagi hogadoriba Parliament minfomda Citizenship Amendment Bill pass taunaba honagani hairi basi afaba oiroi bill asina awang nongpuki miyamda achuba chaithing pigani masi pass taudanaba fagani haiki. Apoi North East State mayam se Nagaland ju matamamda Nagagi pocket Assam gi haibutari ko Assam gi Naga pocket hills masam wolmoni then Union Territory amu akaron la hana Nagagi Council Territorial Council then adagi Union Territory then adagi state lake apoi hujikmat mayam khamri yengbiu Assam gi Bodo Territorial Council se hujik masi karim ta kanadre haiduna moi huji tongan bai state put ama moi demand to ba haur bane adu moi gumba Arunachal Pradesh gumbati kodona area so state na bodogi area hujik lai ali bindu ama gumbane akhoi Manipur ga binna ba amana akhoi di kanonina 90% di singdo oi banina adu 2% 10% less than 10% haiba tare 22,000 kilometer khare and square kilometer khare hana yam se masidai da akhoi tampak di 10% haibisi only 2,000 square kilometer khapta neba aduna singi lamsidai da akhoi hujik lairiba akhoi gi request di hujik lairiba autonomous district council se Data hena devolution power devolution tower Mambiragas Sidega suitably mentors to review any separate territorial council even target territory head give target Matam Union Territory Tala separate stem after the Manipur you are away Adu Kaptani Moi framework agreement or not any agreement for election Tobunate Manipur Kaiba Yaroi Hibisneva. United Nations Liberation Front UNLF ki hanagi General Secretary Orembagi mathakta Front asigi Central Committee gi maruiba misak amasu oramkiba Morangthem Joy atopa mingna Nongyai Guwahati da leiba Central Jail dagi thadokraba matung ngasi mayumda halakre Bharat Lainga ki mayokta Lal Hobagi Maralda NIA na fakiba Morangthem Joy atopa ming Nongyai ki mathakta NIA charge sheet frame tawraga Guwahati da leiba NIA gi akhanaba courta wayal chatharakibani case asigi wayalda mahak chahi tara conviction piduna Guwahati ki Central Jail da thamlakhibani NIA na mahaki mathakta charge toba maral sing aduga mari leinana pikhiba conviction gi matam loiraduna judicial custody dagi thadorakibani Morangthem Joy atopa ming Nongyai ngasi ayuk pung 12 minute kun taba matamda Air Asia flight number 15783 da Guwahati dagi Imphal gi airport da thunglakhi mahakna airport da thunglabada imung manung kairo leikai amadi miyamna lei pareng sing huktuna harau tayamna okhi Paumi singna hangba wahang singki paukhum piraduna Morangthem Joy atopa ming Nongyai na ngasi miyamga unaba asi hainingai leitana nungai miyamna mahakpu okpiramba asi thamoi nungdagi thagachaba phongdokchari haujik lamda masigi oiriba issue singasi complex oi masi chumthoknaba honaba changi miyamna khongjang changsinba matamda emotion na chingduna punaba honaba chumloi haiba yauna wafam kya phongdokhi Adu aina khambatati magi film si akoina yamna negative lo su moi hana khali maramdi magi sentence loraga takhibani ungibani adu na anuba FR ma chalaga ma pha ba haibase masi ngamoi hana khali mandi ma ngonda marugi sedition charge tongna bagi ani tongna bagi ground amata lete National Press Day ki thoram pangthokuna tongan bahiramda akhanaba pau ikhiba paumi nipanda Manipur State Journalist Award lisingani taramapan khusinakrai set asida thabak toriba paumi singna samaj asigi yaifanaba thabak kaya tobasi thagatningai ne miyamda pau pibada yaribam khai constructive oiba mawongda PBU haina Information and Public Relation ki Minister TS Biswajit na phongdokrai wafamasi ngasi Manipur Sarkar ki Department of Information and Public Relation DIPR na sindna National Press Day amade reporting interpretation
A Journey haiba hiramda pangthokpa workshop ki thoramda phungdokhibani Nitiaipa Chuthekta leiba DIPR New Complex leiba auditorium da pangthokpa thoram aduda IPR Minister TS Biswajit na makha taraduna ngasi numit asi yamna nungaiba numit amani numit asida I paugi lamda thabak toriba mioising suna yauduna thoram asi mapung fahaningi journalist da boundary haiba ama leite accuracy leiba changi democracy gi makhong mari subada leiriba media haibasi ngasi di yamna maru oire atai state ki mioising na state asigi media bu thagalak pakaya lei masi yamna afaba amani karigumba pau ama miyam da piba matamda nakal namatagi oiba yenglaga fongba tobiganu balance tawraga ibiyu journalist basi larik yamna paba tai adubu expert ama oibasu tai sarkar asina su DIPR da ningtamna thabak tawhali haki Manipur की लेरिबा रिपोर्टर की मीडिया की जर्नलिस्ट से याम तुम कहां से होएना तो सो कोई ताब नु है जेने अदरदी आइना हजने ये साइड पोर्ट को हेने हेने क्रेडिबिलिटी तो वागना पर हेने हेने एक्सट्रैक्ट तो बात तो कोई बैलेंसिंग होइबा कोई पोर्ट से तो बिरदि हेने अने हांगी वखलो ने पंजनी पोर्ट अदर पामेन मगी कई पोर्ट म लेको मतलब दैट वी नेवर टेक इट रॉन्गली because कोई जस्ट कलेक्ट हो इंफॉर्मेशन अदुगा कोई ngasi दिन वाइबा अपना करी वाइगा दा अखोगी जर्नलिज्म की साथी बजे सिगी बाउंड्री लेती करी नो है मतलब दैट कोई इवन ngasi यमिरो कोई सोशल मीडिया अदि तुआन ला कोई चैनल में आजे पना नाम साफल कर सिगी वो से कैसु कोई ना बाउंड्री लेती हे ने सुन के गले सिगी वो नहीं गली देखा अदर पीपल की थॉट्स इन डिफरेंट वे दा in different topics that कमाई तो उतना मयाम में कन्वे तो बदके मयाम में कमाई ना कुछ कर दिया वो संगी Manitko amadi Manitron gi chairman Radhesham Yumnam amadi DIPR gi director H Balkrishna MCS su saruk yakiba thoram ada handak chahi gi oina Manipur State Journalist Award 2018 gi oina Best Editor Award on National Integration and Communal Harmony da Sana Leibak Pauchi gi Joint Editor Nepram Krishna Mohan Science and Technology Reporting the Huyen Lan Pau gi Staff Reporter Asem Bebicha Parliamentary Reporting the Sanalipaki Sub-Editor Taurem Biswajit Reporting with special reference to women and children gi oina People's Chronicle gi Reporter Sagol Sem Bikyan Reporting on Art and Culture gi oina Puknafam gi Staff Reporter RK Bulu Rural Reporting gi oina Huyen Lan Pau gi Nomita Khongban Tabam Sports Reporting ki oina Puknafam gi Staff Reporter Haigruzam Sadananda amadi Reporting on Public Health and Hygiene da ISTV News ki Video Journalist Khwairakpam Nawba da Award sing kusinaki Award sing aduda sen oina lupa lising kunmanga sol ama amadi citation ama Chief Guest oikiba IPR Minister TS Biswajit na kusinaki Tungda Reporting Interpretation A Journey haiba topic ta workshop amasu pangthoki Senior Journalist Pradeep Fanjobomna Moderator ohiba workshop aduda Amju gi member Sobapati Samom EGM gi Secretary General Yumnam Rupachandra amadi MSJU gi member Sothing Simrena Resource Person oina wangangki Thasi tara nithoi ki numidang pung nipan lom taba matamda Technopol District Police ki SP TH Bikramjit ki meeting makhada police team amana More Ward number 9 gi New More da laiba yum amada thi bahumba ki thabak chathabada ketamine injection drug piece lising taraga chatret yangkhai manga Fagat Kivaga Lumari Lainana, Makata na Tizinbada, Moreda Taba, ASI, T. Pominlun Haukip ki Mayum ni Haiba Kangbangam ki, Loinana More Police Station ki OC, Lekohau Haukip, Head Constable MD, Khalilub, Driver Constable, Laksan Komga, Drug Sing, Aduga Mari, Lainarambagi Damag, Technopol Police na Faki, Technopol District SPTH Bikram Chitna, ASI T. Pominlun Haukip, Head Constable MD, Khalilub Amade, Driver Laksan Kom, Taasigi Taramari da suspend toki masigi matungda makoi ahum Imphal Police ta sinakre hari numit adumakta da More Police ki OC Letko How by Faisu Manipur gi DGP LM Khautena suspend order tokre hauzik makoi mari mak Imphal Police Station da leiri hari ningsing bayai Manipur Police Station singi manungda handak chahi gi oina Best Police Station lauthokhibada More Police na Best Police Station ki makok takhibani Special discount to welcome the winter of 2019. 10% discount on labor charge, 5% discount on spare parts for Hyundai cars only.
Benefits on purchase of 4 Michelin tires. Free alignment, free balancing, free nitrogen, free removing and refitting. 3 years warranty on all tires. For more details, please visit SM Motors, Airport Road, near Comprehensive Concept School, 795001. Contact number 9366508258. Smart Tutorial Center. Revision course for Class 12 will start from 11 November and for Class 10 from 12 December 2019. Run by well-trained and experienced board and council teachers. Concession for ex-smart students. Transport facilities and separate hostels for boys and girls available. For more details, please contact Smart Tutorial Center, Singzamui Supermarket, Radhesham Shopping Complex. Contact number 8730-999-192. SS Enterprises ta miyam gi damak leizare makhal makha kya gi sound, lights, teas amadi tent house ki polam sing makhal khuding makki light amadi luhong khongdong bagi polam sing gi damak 10% discount pijari. Pomarol Gidama contact Tobiu SS Enterprises Kiamgai Khoirom Laikai near Youth Social Club. Contact number 8837218002. Breaking matong da tarap nong chari makhataba pau pisari athubada assembly mifam kaugada bani santi gi wari ki manungda kari yauri bage habadu khanghan gada bani haiba wafam da ngasidagi MPCC na relay hunger strike ki khongjang chathaba hokre MPCC na sinduna ngasidagi hokiba relay hunger strike adu MPCC ki president in charge oriba T Mangi Babu Vice President KH Ratan Kumar spokesperson Ojo yauna party ki luchingba singh thaupuba singh amadi member kaya susaruk yakhi Leptana Chathagadaba Khutang Chara Henba Adu Pangthokpagi Matangda MPCC ki Vice President Oiriba KH Ratan Kumar na haikibada Leiba ki Luraba Tanfam Masida Center ki Luchingba Singna Karishu Tauroi Haiba Wafamda Paliba Sarkar Asina Tumina Leithokli Karishu Tauroi Haiba Wafam Leirabadi Waroshin Aduda Kari Yauri Haiba Miyamda Khanghandriba Karigino CLP ki leader yauna MPCC ki Luchingba Singh Delhi da Chatuna Party Kaya ki Luchingba Singha Unari State Asigi interest sokpa yaba thabak tawba yaroi Party asina ngasidagi changsiliba relay hunger strike asigi matungda yamna democratic oiba khongjang kayasu changsingani haikhe Assembly session athuba matamda kawgadabani loina la haiba peace talk asida kari yauri bage haibado madu miyam da khangangadabani masi khangandriba bawba masi assembly session ji masi kawdriba budi akoi Manipur Pradesh Congress Committee na akoi leptana akoi khongjang changjin jagi gani koi ngasidagi haiba relay hunger strike se akoi haujabani masi leptana changjin gani masi matungda akoi tongan ba akoi gi hingsa yaudaba adugumba constitution na ayaba madugi makhada akoi tongan ba akoi gi means kaya ama puthoga akoi akan ba khongjang kaya ama sukoi changjin jagi haiba wafam se thamjani Lamjingba Group ki masa ama uriba Lamjingba Nidil Limited ki member amasung shareholder singi oiba ahanba khana nainaba ki mifam pangthokhiba ka loinana member singi prepaid debit card launch tokre Imphal ki North AOC da leiba Classic Hotel da ngasi pangthokhiba mifam aduda Lamjingba Group ki managing director Wycombe Herozin Salam Sunil Lamjingba Nidil Limited ki director Mutum Byron Lamjingba Nidil Limited ki branch manager Tayanjam Amarjit loinana member amasung shareholder sing saruk yakhe ngasi ki mifam Maduga Mari Lainana Lamjingba Nidil Limited ki Director Mutum Byron haikibada banking sector da lamdam masidagi yamlaba senfam kaya mapanda chakhiba loinana nongma gi lamdam asigi sel thumgi fibam faciliktaba sing asigi yenglaga kharada orabasu mateng oinanaba Lamjingba Nidi asi linkhatpani banking sector da Lamjingba Nidi na piriba khudong chaba sing asi lamdam asigi miyamda mamutana khanghanduna madugi kanaba sing adu phanghanba mathok tai haikhi Being he rules is that no mother Pisa Sukena, Libya, the back and a new neighbor. Aduki Porto Libya, the remittance of when a corporate officer, people at neighbor through SBN, which did paying me out with it. Aduduna, as I took yam level Palkuro, the Ramukse, Manipur Gimapan, the Gitchatlaga, Miram the Chatle, Miram the Chatlaga, Holy Pugi Pisasna, me, my ama, as from the Garbato, Mam Tadaraga, Miram Chakui Masam or you. A whole some overdraft. No, he Pashase Manipur, check him out some secret. Thorom Aduda Lamjingba Group ki managing director Wycombe Herozin na haikibada Lamjingba Nidi na piriba khudong chaba sing adu
Masigi member amasung shareholder singna mapung fana fanghalabra haibasi punna neinaba mathau tai masigi mathakta matam gi member singna thengnariba khudong chadaba sing adu share tawbuduna punna chakhot minaba honamina si haki Hojik fawda koina seda khogi lamjingmani limited haibsida tawriba thabak se khoi member singna account hangmani khangde khogi fixed adagi recurring deposit tawriba kholiba mayam se si thamamdragadi amu si deposit tawdragadi natraga account se hangdragadi lamjingmani dia go lei tabaga chapmane chanabusu yaro haibadi run tabu yaro doine Indo-Myanmar ngamkhai More Town da leiriba Trade Center laingak na mityeng changba watpana noma gi fivam sokpa henchilakli yumthang nariba Myanmar leibak yauna Manipur gi laingak ki luchingba amadi atai atopa official kya na toina mifam pangthofam ama oriba conventional hall amadi Stay facility building matam sangna semjin bidavana ngasi fawba leiri masina maram oiraga leiba ani gi marakta matam gi oina mifam pangthok na ba honarakpa mifam pangthokfam convention hall leitabagi awaba sumayok nari lenga ki mari leinaba department na trade center asigi convention hall amadi stay facility building semjin sajin bagi damak Senfam kaya kaithaduna chahi asigi February thadagi semjin sajinba horamlaga March thadagi thabak shuba lepkhibani hairi Trade Center asigi convention hall amadi stay facility building asi kumja lising ani ahum gi September gi tang kunda matam adugi commerce and industries minister oramba TH Devendra amadi power minister Fungjathang Tonsingna sangakhibani adubu ngasidi lengak na meeting changba watpana changbada fawba hangoiba poklaba mafam ama oihori Border down Oriba, more than Leva, Mulaki, more trade center, the city on top of him over the Lemley. The Sigilega Latu and the means of the Batari, you turn the river Myanmar, you manga, a great lake back, see over, Ikai, Prukumia, from Mahab to Urekadori. Malamadra, Atumata, the Sigilega means of Bama Matokari. TOMTV News to the cameraman, Ibu Sadwena, Paul Zariba, the Medro Kemsa, more trade center. Ngasi ayuk law yay nabagidama khuda Khonjilaga paiduna thamba low sangam amagi fawbai masa khangdaba singna ngarang ahing mai thadok lamlei thawdo asi singjamai police station gi manung chanba mong sangai makha leikai aruba maning laukonda thokhibani maina tumna chakraba fawbai adu konjeng leikai gi tongbram sanjoi gi ni fawbai mai tharamba adu ngasi ayuk walking chatpa mioi singna thengnarakibani mai adu ayuk fawba chaktuna leirambadagi atoppa lofam singda sandorokpa yabagi chingnaba leibadagi khudakta Manipur Fire Service ta pau piraba matung Fire Service ki kangbu laktuna mai adu muthatki Lopu oiriba tongbram sanjoina thawong adu nungaitaba fongdorakpaga loinana chenariba mioi sing mari leinaba singna phaduna matik chaba chairak pibiu haiki sida ai lo ngarang hondo ngasi yai ge tawne do mai tharo me nga ani do khoman mane ai ge yaga ahom ado ngasi yai ge tawda mai tharok pirame mayam tangda si atopa thoi ne yengjan biu NSCN IM amasung India government anina santi ki warina Manipur gi ngamkhai kaibi yaroi sana kiba waroshin gi warol amadi framework agreement ki warol Manipur gi miyam da khanghalu haiduna Kokomina sangsilliba khongjang asibu sagaloduna ngasi All Moirang School Van Association amasung Moirang Area Surrounding Club Organization ani punna kusamnaraga Moirang Chengai Lampaktaki horaga School Band singda kha posang bam fawba chesin kongchat chatkrai ngasi chakhiba section khongchat aduda Moirang manung amasung Moirang gi akoibada leiba Lanai School singda tamba mahiroi singi van service toriba school van chamaga hungfu romna saruk yakhe Moirang Chengai Lampaktagi laklaga kha posang bam lampakta punna bohonabada police na tankhai khe mayamdu haitharaga Pubala playground da mayam pulaga section kholau kya laukhe All Moirang School Van Association ki president H Basantana NSCN IM amadi India government ki pistok na Manipur gi apunba ki saktan kai bi yaroi haikhi India lenga amasung akhoi gi Manipur gi oiba ngamkhai si kangluk ki oiba dharma gi oiba aduga administration da kai ba yaroi Manipur se amatani haiba akhoi gi nuksi chana na hingminaga dubne haiba wafam se ayak ISTV amasung TOMTV gi mamang da aidak thamjari
Jiribam ki manung chana leiba lengang popi village leikai adugi maira paibi amasung long leaf club lengang popi amadi kokos mi Jiribam ga kusam naraga miyam ki oiba section mifam ama lengang popi village national highway 37 mapanda famkre section mifam aduda long leaf club ki president G Sarat Sharmana fongdokibada kokos mina changsilakli ba khongjang asira leikai asigi ima event club amadi kunja khudimak na saruk yazai nagaga India government na Manipur da chatharakli thawong asida yaningdaba fongdoktuna mifam asi famjabani pistok asina Manipur da karigumba hiram amatada chaithing piba yaroi haiba wafam kaya fongdokhi Manipur State Sumang Lila Council asu kokomina sansilakpa khongjang khudimakta saruk yagani haina council asigi president Purnima si leimana fongdokhrei Imphal East konung mamangda leiba council asigi office ta pangthokiba pau ki mifamda Purnima sina makhata na fongdokhibada mamangdagi hauna council asu apunbagi saktam amadi Manipur gi boundary kaiba yaroi haiduna lauduna lakli makhata na su laukhigani haiki Laingak na Sekmai gi Lambu Army da pithok na ba honarambagi mayokta Sekmai Protection Committee, Sekmai Development Committee amade awang Sekmai Advanced Women Society na hayeng ayuk pung taruk tagi National Highway No. 2 Imphal Dimapur lambida matam kaktaba ban kokhrei ngasi Sekmai Bazar da chathakiba wakan mifamda laingak ki maikai dagi tholakpa order ki matung ina Sekmai SDC na survey tokduna map na chingba yektuna pikre hariba se Sekmai Praja singna yaba ngamloi haukiba chahi ki June gi Tarukta Manipur High Court na takiba rai thawaidaba mawongda laingak na Sekmai gi lam hanjin army da pithok na bahona ba yaningde leimakhong army camp ki manangta meter listing ani sangba chani pakpa lam gi mari lainaba che chang pikre hariba sisu labuk ngaktani Sekmai Praja singi puk thadat na ba honaraklabadi maduda Sekmai Praja singna tumina leithokloi haina Sekmai Protection Committee gi president Angom Rajesh na fongdokhi Mahak na makha taraduna laingak na Sekmai gi lam pithok na bahonariba asi athuba matamda leptrabade economic blockade fawba chatharakani haina mahak na makha tarakhi Chahi ama faw phadriba high court ki order asu nam thallaga hauzik Manipur kamena army da makoi gi ayaba asi faw leire habagi thagre habagi pause pangjaba matamda koi adukki matik noaijade Manipur kamena ayaba PB kibal leiraga so handok pio hayeng ayuk pung taruk tagi haudana akoi pan tawjaragani akoi ki tabi asi kamena sabsaba pakuma ma PB rakta bataragadi pandagi henba akan makhongjang kaya amasu laki gani haiba wapam si haingasi lautokjari Tungda miyam horaktuna Sekmar SDC office ta thomjinki Nauna saba singzamai kaithel ningkhai khre aso apandi ya hodre thaudo asi ngasi numidang thokibani laibak thiba thaudo adu ngasi thokibani kaithel mathaki bim haibada makhong fazana haptabadagi kintharakibani Laibak fabadagi kaithel fambi sing aso apandi nanghodre miyamgi thabak tauba matamda isagi ni khanna taubagi tangai fadaba lei loinana earthquake laklamlabadi kari thokani haiduna kaithel famli basing na mipaiba faunare Lamsang Nagar Panchayat ki Vice Chairperson Oribi Y Nilamani bu kanagumba kharana kidnap tawre hariba wafam adu arani kidnap tawba leite haina Vice Chairperson Oriba Y Nilamani masana ngasi Congress Bhavan da pangthokpa pawgi mifam amada fongdokhrei pawgi mifam aduda MPCC gi President in Charge T Mangibabu Vice President KH Ratan Kumar yauna Nagar Panchayat asida Congress Party gi oina karaba Councillor manga mag saruk yakhe Vice Chairperson Oriba Y Nilamani na makha taraduna punna Councillor mapan leiba Nagar Panchayat asida Congress ki Councillor manga amadi BJP ki Councillor mari leibani Nagar Panchayat asi hokhiba August 9 dagi suspend tawtuna leirakpani Chairperson amadi Vice Chairperson nauna khanaba mahut ki Joint Secretary na hokhiba November 3 ta order ama thokhi order adugi matung ina SU lamsang na lakliba November 10 da election taunaba matam leplakhi adubu election adu pangthoktana tumin lesinki marak asida kanagumba kharana Vice Chairperson Oriba Y Nilamani kidnap tawkhre haiduna police ta
tamsinbadagi makhoibu police na koithi thiba haurakhi masida natana congress ki councillor singdu thiba haurakhi mahakpu kidnap tawi haiba wafam adu aranbani kanamatana kidnap tawba leite tekta kaidana lei amaromda congress party gi oina Kariba councillor manga ki manungda mahakpu leader amadi mutum thadoina deputy leader oina khalle haiba wafam su thamki ai samai tadana oigre ai gi khongthang sibu ai gi ward ki ai gi worker singna aina thangileba khongthang si pamdabagi worker singda pamdabagi mami ma chauna ubadagi aina thangjiluriba ai gi pereptu ai khutak tadum hantok sakre ai hantok sakrabani maram aduna ai hanagumna dum ai normally adum lajire ai ate kemta tawjadre aduna ai kanago mimtana ai kidnap tawbalaiti kanago mimtana ai phab punbagi sigumba hirama mata laite na ai sengdoksari Paugi mifam aduda saruk yakiba MPCC ki president in charge ti Mangibabu na hakibada miyam na khanba mihut singna ningthina miyam ki thabak tawhanbiu masida aranba upay kaya sijanage haina khanbiba tawbiganu haki masana majority na command torga government semgadoba asidadi masana command torba parties na karigumba disturbances amata pibidana masi government se semin bigadabune aduna masida ngasagi amaga hunjandana khochandana madagi phana bagi khona nabagi napu da government semna na toba khotba asiguma mayam singa se masi ekhoi thadokna ba pami aduga madugi mahutta miyam gi seba phajana torga miyam na phajana vote pihalla aga adai da majority phangnana bo hona bado maduna khwali hena phagani haina khalli Ngarang amadi ngasi lonaba nongyai matungda Assam Rifles na Jiribam Police Station gi manung chanba Ramgaizang village da chathakiba operation da NSCN gi tongan ba loop singdagi Chenthoraklaba Kedar Singh punsinduna leiba kem thugai khibaga loinana Kedar ani masing yamlaba khulai ga konana fagat pangam khrei fagalaba Kedar ani adudi Tamenglong gi nungtek tagi Mr Phogolong atopaming Lucy chahi kunipan apokpa Gongkinlong amadi Assam gi Ramgaizang dagi Sagu Rongmai chahi nifu apokpa Aningdong kawi atopa Kedar anina nanthoktu na chen kre haidi paw asina hai mafam aduda losanduna thamlamba nongmai yauna kem sing aduda leiramba polam sing fagat pangamle hairi pawgi marathana atemba break amamuk losari Iramdam da fangba polam singna iramdam asimakta da sajaba kangla gi polam sing fangbiragani luhong banthana lakpada miyam gi damak leizare leima kabo loinana luhong bagi yakhanaba discount su izari akupa marol gi damak contact obiu 8131877217 natraga 9612056941 kangla kabok chabiu yamna hawbani kangla leima kabo Nanai Day Spa and Salon. Special offer to welcome winter of 2019. 30% discount Pijari. November Gitang Taradagi. Kun Faub Khaktamak Pizaba discount ne. Pizariba services singde haircut, facial, hair spa, foot detox, microneedling treatment for face, body spa and scrub, far infrared sauna for detoxification asinachingmani. Extra charges yaudana yumda laktuna service su Pijari. Ayuk pung taradagi numidang wairam pung taruk phauba hangjari. Ngasi maglengsin biro Nanai Day Spa and Salon. New Chekon Road, SBI ATM Building near Globis. Contact number 0385-244-7383 natraga 244-7385. Yang what? Soktabadu ludi. Wabdo Kongnaba Rebalance. Soktabadu Kongnaba Rebalance. Rebalance na haksang sol amadi electrolytes singi awat pa mekatuna. Adongi haksang bu tagat tik na thambang amali. Rebalance habadi electrolytes amadi energy. Breaking matungda taramna ukchari makatawa pau pizari
Ngarang numidang pung tara rom taba matamda Nambol Police Station gi manung chanba yumnam khunongda Maruti van amaga tata amaga thomjinabagi thodokta van aduda tongduna lakpa mama macha ahum leikhidraba sing adudi wangoi wahengbam leikaidagi wahengbam ombi fazabi atopa ming ichal chahi kunthra manga mapuroiba umakanta mahaki machanupi pintu chahi tara amadi machanupa Andritu chahi mangani mapuroiba umakantana ben adu thauraga Bisempurda chak chanaba ama chatluraga halakpada laibak thiba thodo adu thokhibani umakanta hozi ras medicity da laikanari Manipur State Women's Development Corporation Limited Imphal ki sponsorship makada Manipur Central Jail na sinduna pangthokiba tha taruki oiba tailoring and embroidery vocational training da saruk yakiba mari shuba amadi manga suba batch da jail gi inmates kunthra da recognition certificate amadi sewing machine sing yanthokre all Lambulen da Laiba Central Jail da pangthokiba achamba thoram aduda Manipur State Women's Development Corporation Limited ki chairperson S Satyabama Social Welfare ki director NG Uttam Manipur Central Jail ki SP A Kunjakisor amadi makok thongba official kyana saruk yakhi Thoram aduda chief guest oina saruk yakhibi S Satyabamana tha taruki oiba vocational training asi pangthokpagi nunggi oiba pandamde nupi oibi singbu masa masaga chanaba training piduna senthok lambi ama sembiba khaktanatana marom dom lepchaba ngamnaba takpi tambibani sel khaktagi wafam sunatana nupi amagi identity masak takpada senfam ama naina thamba tangai fadi haki Tenden Academy Techcham Khongzomna Sinduna ngasi Children's Day ka mari leinana angang singda science ki lamda hena khanghanabagi pandamda science exhibition ama pangthokre exhibition aduda mahairoi singna pangthokpa puthokpa experiment kaya utki Kangleipak News Tengbang Lupna Sinduna ngasi lamdam masigi ningo sing amadi tola taraba ningo singbu chakobagi thoram ama Thobal Nongangkhong Lai Harau pham leirakta pangthokre thoram asigi saruk ama oina miyam ki oiba mifam amasu pangthokhi amadi saruk yakiba singna magi oiba mot phongtoknakhi mifam aduda Pandam Pauche ki editor Sivadatta Luwang LSSP ki president Waripa Namairakpam amadi KNTL ki president Thongam Brojen Singh su saruk yakhi Healing Little Heart Manipur Heart Foundation amadi Sky Hospital na punna sinduna anirak shubo oina November 10 dagi chayol ama chupna chatharakiba free children heart surgery camp ngasi loisan baga mari lainana Sky Hospital da pangthokpa paugi mifam amada Sky Hospital and Research Center Private Limited ki chairman Dr. L. Shamkisona North Eastern Region gi oina handak pangthokiba sina anirak shubani hospital asimaktada chahi asigi Mars ahumdagi mapan ahanba oina pangthokiba leire handak pangthokiba kem asida Chingi district dagi angang taruk yauna puna angang mapanda mai pakna surgery tawki makhata na su kem asi pangthokhi gani haki We will continue our endeavor, our partnership, and provide this free heart surgery for children who are unfortunately born with bad heart defects. And from time to time, we will be informing to the media and to the government agencies and also certain NGOs that when the next this kind of week-long free children heart surgery will take place, probably sometime in March and April next year. It's nice to think that this important foundation, Healing Little Hearts, is carrying its work out throughout the world and continues to wish to do so. We're hugely grateful to all those who have donated generously to Healing Little Hearts to allow its work to continue. So I think it's only now my job to say thank you to you all for receiving us, for allowing us to work with you, and to continue this the work of Healing Little Hearts.
Reorienting Training and Education Through Success Stories haiba hiram asida nongmagi oiba seminar ama ngasi Thobal Khetri Sangleda pangthokrai. Seminar adu Oriental Women's Cooperative Society Limited na NCUI Cooperative Education Field Project Thobal ga ani puna kusamnaraga sinbani. Seminar adu hongdokpagi thoramda Manipur lenga ki Cooperative Societies ki Register oriba Robert Singh Khetrimayum IAS na Chief Guest oina saruk yakhi loinana atai masak naiba mioi kya su saruk yakhi. NCUI New Delhi gi senthang makhada tongan ba session ani thokna khaidok laga pangthokiba seminar adu haudopagi thoram adugi manung chana New Delhi gi NCCE da pangthokiba cooperative management gi diploma training da saruk yakiba trainee singda certificate sing yanthoki loinana IFFCO gi nano fertilizer su lomi singda yanthoki. Manipur State Legal Services Authority ki sponsorship makhada District Legal Services Authority Thobal amasung Legal Aid Clinic Yaripok ani na puna sinduna nongmagi oiba Solid Waste Management Rules lisingni taruki matangda puna wakhal taminabagi Legal Awareness Program ama ngasi Yaripok Bazar da leiba SEDO Club ki ground da pangthokrai. Awareness Program aduda Family Court Thobal gi Judge Salam Imocha singna athoiba mithunglen sing oina saruk yakhi. Atai masak naiba kaya su saruk yakhi athoiba mithunglen gi warolda Judge Salam Imochana aikhoigi akoibada lairiba mahusagi fibam kahendana ba amadi aikhoi miyam gi haksel da soktana ba akoiba gi fibam luna na thamna ba honaminasi amadi lenga ki lairiba niyam rule singsu aikhoi khangna thabakta pangthok minaba darkar oi tungi afaba khunai ama semgatpada aikhoi khudimaki ithodang lai amadi madu punna saruk yaminasi fongdoki. Manipur Police na lokolakpa section tharangi saruk ama oina tongan ba chingnaba mafam singda khudaki oiba thiba hongbagi thabak chathabada ngasi ayo Imphal West District Police Commando gi kangpuna khuyathong pukri achauba amadi ABC godown gi akoiba mafam singda operation chathaduna chingnaba miyoi ahum phagatkhrai matam ikan kanadana minithong kekrupat manak amadi MPCS office manakta su operation chathaduna Nisa sizinaba miyoi nipan yauna puna miyoi tara nipan makata na wahang pahang chathanabagidamag fagat kre hari. Plastic ki pothok singbu khomjilaba matung recycle tawduna anauba pothok puthokpada mateng pangduna miyam puna kanaminaba yare haiba khudam piba oina Imphal College Chemistry Department ki Assistant Professor Dr. RK Babitana Plastic bottle punna kg kuntra rom hena pasoi part 4 da leiba Debchan Plastic Industry gi miyoi singda sinakrai laikai da chaiduna leiriba plastic bottle sing khomjinduna mafam chaba amada thambiraga kg yankhai rom suraga recycle unit singda piragadi hauzik plastic waste na miyoiba khunai da piriba chaitheng singdagi ngakthokpada natana madugi mahutta sel oina natraga industry adugi pothokka onabagi khudong chaba leire. Masi miyam puna khangminaduna yum gi plastics waste sing khomjinduna recycle tawhongduna plastic na piba chaitheng asi thengnana ba honaminasi haina Dr. RK Babitana fungdorakli. Mi mayam tinba mafam da satlaga nongma fadok aikoina plastic collect tawruraga so tawraga utlaga aikoina khome hena utpadu khakna kanaba leitaba isam chamna aikoina khomjan biro aduga aikoina kg si kunthra gi mathakta leire haira kanda aikoina plastic recycling unit se da pau pi na bagi da makta aina thongju kendra gi oina aina ready da aina leijare. Amaromda industry asigi proprietor Deveshwar Iromna fongdorakpada makhal khudimaki plastic sing ase khomjinduna industry asida yaholakpada kg da lupa 12 pigani aduga Imphal dagi kilometer 10 gi akoibagi mafamda industry gi miyoi singna khomba lakpa oiragana kg da lupa 10 pigani haiki industry asida plastic waste sing recycle tawduna maru oina ising pubagi pipe plastic bucket, flower pot na chingba pothok sing puthokli masida Manipur Pollution Control Board ki makhadagi mating tawgani hairamlaga thabakta onthoraktabana mahaki thabak asi pak sana chalaiba ngamdana leire haiki. Kendra ji ai haja Manipur Pollution Control Board ka ai undertaking am tawjaraga district tarok handle tawjabani adu Manipur Pollution Control Board na ju incentive ji oidaga chumai gari gu pi ni habegi provision leiba ingonda Adega paksana tawjaro reje Kaking Kono Thoban Sugnu Ningthokong Moirang ayamana ai tawjare adu aigi vehicle ki problem ji katang leiba
vehicle problem je ai vehicle je ama ani khata jina jaga akoi bajite aina loina procure to bangam jude ba asidagi sigi problem je kitang face oje engonda adu kari gumba makhoina ai ge jaga ji sports da pugirak taragade ai most welcome. Chanura Microfin Manipur na sinduna Major Khulda laiba Manipur Press Club da nongmagi oiba interaction program ama pangthokrai ngasigi thoram aduda Chanura Microfin Manipur gi chairman N Harimati Devi Group asigi founder secretary cum CEO PK Khuman Friends of Women's World Banking India ki program officer Alexis Muthia amade group asigi executive member kayana saruk yaduna pangthokiba thoram aduda Chanura Microfin Manipur gi clan amade imung manung sing na susaruk yaki Tauram asi maru oina Chanura Microfin Manipurna Manipur gi nupi oibi singda semit lon pibada natana tongan ba makhal gi training piduna masa na pamjaba lambi gi matung ina mapan gi chawkhatpa lam singda thabak sing asi matau karamna tawbagi haiba sing adu khanghanduna masana tawriba thaba asi mai pakna tawba ngamnabagi damang exposure visit asi pangthokpani visit asida ahambagi oina nupi kun khangatuna Guwahati gi Weaver Service Center da thasigi kundagi kun humdoi fauba thagadawri bani haina Chanura Microfin Manipur gi CEO PK Khumana phongdorakli Makoi mi kun se koi Guwahati da han boina thagadori ne masida makoi sing se maroina fi sabagi background oiba aduguma nupi kun ne handa khangalise aduga ato pa makhal gi anova hojiki train siga sanaga daba aduga akoi gi lamdam sigi pothok aduga lamdam sigi heising baga sasnaga daba aduguma makhal gi akoi gi skill madugi do akoina mathang akoi gi maiwel sing sida akoina pijana bagi handa kisina ahuba program ni haina ai thamjage Assure Asset Advisory Private Limited India Infoline amadi ICFC AMC ga puna sinduna ngasi North East ki khwaidagi chawba investor meet Imphal gi Classic Grand pangthokrai pangthokiba thoramadu da India Infoline ki head Sanjeev Basinna tongan bahiram kayada wangang khibaga loinana Assure Asset Advisory Private Limited ki Sales and Marketing Head Ruhen Khuman Maivamna Pangthokliba thoram asida investment amadi saving gi marakta leiriba khetna bakaya adu khana nainaki loinana lamdam asi financial education gi lamda sothana leiriba lamdam amani haki akoi academic education jina hoje akoi mayam na chanari mayam sine financial education de akoi notice ki nasu yam ni amaga leibai tare aduna haiba sugu mayam se koina kitang doisu backup ngamgadra haibagi mayam da haiba sigi awareness se akoi sinjabani haiba sijna koi awareness na public sing da ngasai gi ina hajekiba koi khenaba investment amasung saving gi khenaba se adugi moti ngasi koi sinjara pojin da su mayam da service ngasi for the last 2.5 years koi nearly sahi ahungi me da pijaraga lai hauji amu sanabagi pau phangbikani Civic Action Program lising ni taramapan kungi makhada humfumapan suba CRPF battalion na sinduna thasigi taramari dagi hogduna chatharakhiba Inter-Village Football Tournament ngasi loisinkhre team nipa na saruk yaduna chatharakhiba tournament adugi ngasi sanakhiba final match da hiyai Khuang Sangbambu MFAB Khabamna Panjil Taruk Mangada Maithiba Piduna tournament asigi champion MFAB Khabamna oikhre Thasigi kunmanga dagi kuntra fauba Kolkata da pangthokadaba taramapan suba Junior Wushu National Championship lising ni taramapan da saruk yagadaba lamdam asi sanaroi sing tre nabal leibana saruk yaba fangloidra haibagi chingnabal leire haina ipsagi cherol amana hairakli cherol aduna makha taribadi Wushu Association of Manipur gi General Secretary M Biramani amadi mahaki Hakan Changba parent singna Player List Federation dagi lokthokadabani amadi miyamda lale haiduna sengdokadabani hairi karigumba federation na sanaroi sing saruk yaba yahalaktaba tarabadi madugi daita su pugadabani hairakli loislakpada maruba pawmuka na pizari ahanbada maruba paw Laibak kanbana ahanba ithongni kumhai harauda nungai thopa yaba matam nate sangai festival boycott tobagi khongfam handokloi haina kokomi gi coordinator Sunil Karamna lauthokre
MP R.K. Ranjan na phongdokhiba wafam immature oiba MP amagi wangang mali haina veteran politician and MPCC ki spokesperson O Joy na phongdokrai. CLP leader O Ibobina Sonia Gandhi unaduna Naga Santi ki wari ki matangda taksinkhrai CAB pass toba yaroi phongdokrai. UNLF की सेंट्रल कमिटी की मरुओइबा मिसक ओइरमखिबा मोरांगथेम जॉय एलाइस नोंगयाई गुवाहाटी दा लैबा सेंट्रल जेल दगी थादोख्रबा मतुंग ngasi mayumda halakrai. National Press Day की थोरम पांगथोक्तुना तोंगान तोंगान बहिरमदा अखनबा पाउ इकिबा पाउमी निपांदा मणिपुर स्टेट जर्नलिस्ट अवार्ड लिसिंगनी तरामापन खुसिनखrai. अबनी ड्रग लालोनबदा चेनाबनी हाइबा मोरे पुलिस स्टेशन की ओसी याउना पर्सनल मरी सस्पेंड तौख्रे. ngasi mani puri paulu jare mieng tabiri basumbo amukana khurumjari.